ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯁꯦꯐꯣꯡꯁꯤꯡꯗꯒꯤ ꯏ ꯄꯥꯎ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯀꯪꯂꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯒꯦ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯕꯤꯜ ꯄꯨꯊꯣꯛꯈ꯭ꯔꯦ ngasi chathakhiba lok sabha mifamda union minister lo arjun ram megawatna one nation one election bill puthokre constitution gi sam kunmapan amendment bill lisingani kunmari puthokhiba asida members ani humpumapan vote pi khi aduga bill asibu yaningdaba congress trinamool congress amasung samajwadi party gi punna vote chamaga maudrani pan laikhi makhatana paulin khon pauseda gi lokachari nan manipuri hatpada kcp pwgmc ga mari leinade haukiba tang tara marigi namidang wiramda nan manipuri ani hatkiba thodok adu party asiga mari leinade haina aina thingraba lalholup kanglaipak communist party pwgmc unification gi pro singkhaingan bana fudek piduna thokpa cherol amana phongdoragli cherol aduna makha taraduna hai party asida atamnana toina miyamda lan uhannaba lalong ama oina tatana utchaibagi hainabi state government amadi mari leinaba kayana silakli ngasida panjaningbadi revolutionary gi wakhalon amada imalai pakki kathoktuna lakleba yawol ihaw asibu hawiriba isili naw kayana su nupa thoktaba rajniti ga mari leinaba isagi oijaba khara phangnaba honabagum khulai oina season hanbagi hainabi leiriba kayana khudakta thadoktuna nupa thokna ikhoina tawbani haibamna thabak tawbiyu case adu india gi law enforcement kaya leiri makhoina asumba putholakhini khununa mathongda kalli haibagum state law agency kayana so asumaran thibagi mahut mathak thongba kharana haiba inba saduna thainadagi chatharakpa yam aso hainabi kaya thadok piba sumgamba khara toramsi hojik manipur gi oriba phibam ase europe hau aikoi masel gyan tanadradi amadi semdok nadragadi tungda aikoi masel marakta amuk hanna gyan lakani thajadre isai sagi leiriba position naduda duties taunasi professional amad rajniti aniga khara khenaba laibiu party asina thokiba thodok adu haksinna lowi athubada asumaran puthokani miyamarakta utchairibasing athubada thidokkani asengba asumba puthokani hainasu chiroladuna makha tarakli primary school gi oza khomdram promote ki yumda hand grenade ama sakhangdaba singna thamjilamle imphal police station konba uripok khaidim lekai lane number 2 da leiba primary school gi oza khomdram promote ki yumda hand grenade ama sakhangdaba singna thamjilamle hairi thodok asing asi ayuk promote ki apokpa nandakishorna walking sanaba tholakpa matamda thongal labo madu leiba thengnarakibani hairi khudakta bom ama leire haiduna police ta pau pibadagi imphal police station gi team ama laktuna yengselaba matungda bom madu loktokre hairi thodok asiga mari leinana police na case ama lokhatuna thejin bahukre thodok asiga mari leinana khomdram promote na phongdorakpada ikhang khanghaudana mahake yum thongalda hand grenade thamjilamba haiba asi laibak thibani mi kungna taba yumlakta bom thamjinduna akiya khang piba thodok asi matungda tobiganu haina mari leinaba singda khangalakli kanana karigidamakta bom adu thamjilamlibano haiba khangdri thodok adubu yaningdaba phongdoktuna mafam adugi maira paibi ma singna laikai adugi community hall da wakat mifam amasu pangthokre wakat mifam aduda yumlakta bom thamjilamba yaningde matungda asigumba thawngsing tobiganu hairakli makhataba tentakpa pauda sumna su phongli laisang mamangda yankhai mathoi gi bom leiramle imphal west district ki khongam patagi koirengai tainaba khomal pokpi haina khangnaba sekmai police station na konba laisang gi mamangda yankhai mathoi motor gi maning leiramba thengnabadagi miyamna khoirang khosauna rure pawasi hek phangbadagi hangang police station gi oc yauna sekmai police ki team amana sport ta jangduna yengsinki mafam aduda leiramliba yankhai mathoi gi bom asi kanana karigidamakta amadi karamba matamda kaplakhibano haina akoibagi miyamna chamamnabo wahang kya hangnarakli hiramasi gi matangda police tagi phangba pawgi matung inna hairiba bom asi korengaida leiba best safe na diwali gi matamda makhoina kapkhibani haiba confirm tawri hairi bom asi mi hanaba natraga asoapan nanghanaba bom nate madudasu natana leiramliba bom adusu empty case ni hairi